Koki terrorist singna hatpi kraba Rishikantaki hakchang jungle dagi fangkre lengakna asiba hakchang puraktuna sinana ba hotnaraklakadi lauroi dauri ozama sida lakchaning ba wafam se khogi Rishikantaki mihat ki achumba wayal se fangbang ngamgadauri bra haiba wafam sini maikai kya dagi su condemn tawnarakli even khogi case asi khogi NIA da sinagada bani haibagi wafam su JC ki wafam dai palli oza swai batang se kamai yengba yaza khoise yam sang na khoigi state side da khoigi turmoil ama yam sang na khoi leiruraba loi matungda khoi tamna khoigi miyam sina khoi self restraint torpa khoi miyam sina masi phatre habse khoi realize tawnarakpa masu suaina balance da khoi da kari kana bo pigador no masina tungda kari asala kadori no habagi khoi miyam sida feel torpa dona maram warakanda self restraint si khar langnarakna hoge matam kharasiya khoi balance khoi udaba dagi tadaba matam khara khoi suaina shanti gi khoi pofam mama sum urakpa haitare masina khoi tungda khoi anoba asa kya ma khoi marakta leriba khoi khenaba wakhalon myam aduga penadaba wakhalon myam se masi phajana resolve tobagi maikai romda khoi kara hopefully khoi progressively khoi khong thangjin bang ngamani haibagi khoi asa ma kha sum lakba haitare swai matang sida muk na hongna na sai mamangi hokhiba matamgi kano do time tangkak to maduda amohanna halakna na bagi mong dauna khoi sida yamna wakhal yautaba adumba mongda adumba Rishikanta kowa adumba nahaba sumatraga hatokpa semasi ahano tadamasi amna manipur miyamgi waina laibak thibani aduga miyoiba khunai waina su laibak thibani aduga masi akhoi miyoiba khunai gi mayokta tauba adumba yamna pangdaba yamna kawai soiba adugumba thabak amani hana khoi lawjabaga loina masiri khoi punamakna condemn tawi tawningai oi aduga khoi gi maikai dagi su masiri condemn tawi haba famse an bugi waina sumai thamsaki